Kurumjari, STV Pauming, Tabiri Basing Taram Nokjari, and the Maruba Pau. Lamdamasita Armed Forces Special Post like Lotu Haina Jara Helibi, Sarmila, Police Namuana Fazin Cray. Draki Mayok Tamera Pabilub Signal left and a Kumjang Tangsli, Amade, General Challenge Cup Final, the Classic Hotel Amade Blackberry, Sanaragani. Pau, Sandorum Pizari. Lamdamasida Armed Forces Special Post like Lotu Haina Jara Helibi, Irom Janu Sarmilabo, Manipur Sarkarna, Amuk Pazinba, Amuk Tadokpa, Haibasi, Human Right Pura Mangan Bagatapmane Haina Sarmilagi Mabung Singhajit na Fungtokre. Ngasi Porompat Police Station gi Police Team Amana Nahan Thadora Kibi Sarmilabo Porompat Laiba Sakal gi Office Dagi Phabalak Paga Mari Lainana Mahanga Wapam Singasi Fungtokibani Sarmirasi Section 309 IPC attempt to commit suicide ka Mari Lainana Fakibani Singajina Makatana Fungtokibada Miam Gidamakta Jara Henduna Laribi Sarmilagi Damag Chief Minister na Amuktang Kanthaningi Atopa State Singda Chief Minister Kayana Afaspa Lautuk Nabuhonari Manipur Dadi Tayon Nabu Ori Ek Asilamdam Asidagi Amuktang Pura Lautuk Laka Yang Bayai Masida Kana Drabadi Amuk Tamjin Bihainasu Mahana Puntoki Razniti Tuna Hole Pakan Miam Shivatoni Song Torakan the Chief Minister Tanker Pula Pajagi Nungeba Ihulji Kambi the was there Amtung the Kambi using I request my humble request Exe Matamkar Lopo Kanda Yingbi over. Exi late in the Manipur, Tangulikana, the Levy Ata, the Tamsia. The Kalita, the Tambio. Travis is the same to you. She is a Chief Minister, we are proud of her voice to Monday 200 in the Ike, humble requesting. Manipur da Mayai Kabachinjak Leptana Tajilaktuna, Kunayasida, Atoba Zaitangama, Pidi West, the King Atokna Bamade, Drakamari, Lainana, Mio Sing Paduna, Aingi Oba Pipam Tokpa, Jerak Piuhaina, Maira Paibi, Lujing Bisina, Tangsilap Kongjang, Nasisu Makachatari. Kongjang Asigi Saruk Amoina, Manipur Press Club, the Working Group of Maira Paibi Movement in Manipur, Haiba, Tongan ba Maira Paibi Amadi Social Organization Loop Kungatarung na Punsinba Apunba Bodina Manipur Press Club ta Paugi Mipam Pangtokre Paugi Mipam Maduda Saruk Yakibi Singna Fongdok na Kibada Manipuri Kunaibu Mutkrasanu Haibagi Mongda Lamdam Asida Mayai Kabachinjak kaya Leptana Tazilagli Jinjak Sing Adubu Sendong Oina Lalun Basingi Mafamda Lamdam Asigi Yaitong Pamdongba Amadi Security Personnel kaya Jena Badanatana Army Officer Sing Pauba Hakteng na Jena Bagi Togdok Sing Hiramasing Matangda Manipur Government at Tumina Laytokpam Tokte, Jenaba Mio Kudimak Ain Yoba Matik Java Jerak Pigadavani, Lub Singna, Hiramasing Matangda, Pandam Pangdriba Power left and a Kongjang Tangsingani Fongdoknaki. Convener El Memcho Bina Hiramasing Matangda, Manipur Chief Minister Unaduna, Army BIP Madi Sarkar Gipamnaiba Singh Tidoktuna, Miam Kanganaba Fongdoki Balakre. Maraleba Mio Singh Matik Java Dandi Pio Haina Chief Minister da Taksin K. Chief Minister ga unabatu da Dabi Singadu Tabuk oina pangthok na bukhonagani amadi media da yawrak liba wapamadu yengsingani haibagi thajaba piraki fongtoki kota kotki raibgi matungina miyam da laukorakani haiba sumba akoi drug chi Manipur sida mahal laiba che akoi suboina khanje adu machi handak biside ko yak chena yamunna ya kotegi phai ba kholiba punamak cha makoi handak ti phajana mawong tanga thigeli aduga Kotagi Surai, Adana Loracani, Hibana, Simba, Kodaba, Wahai Watakayama, same Takire, Aduna, Akogisu, same the Pauche, Machi, Kayam Sumage, Pazamianda, Kayam Lana, Pokuracadono Lana, Atumba Tigalakadra, Hibagi, the Pocham Tangi Jaraga, Kayumba Tumba Tigalaka Dargadi, a Koyman, Kudela, Kogi. Look on the Ruxina, Mukana, same Haiba Wapanda, Aranba, the Vire, I don't know, look on Sina Mohana, Puntaruxina Mohana, a way Lepalaitana, Manipur, Kunashina Mangaka, Daxina, New Yipunsida, Mahala, Naharo, Sincere, and Tanko Kananabi, the Makta, look on the Ruxina, Repalaitana from Jamaican. Infal Dimapur Lambi Gate, Tafaudagi, Maram Pawi Lambi Sembagi Tabak Jataribasi, Works Minister KH Ratan Kumano Luching Batim Amanaying Sincre. Kongjata to the RDN PRG Minister Francis Ngajokpa, MLA TS Bishorsit Amade, BWDG Makok Tongba Official Singna Sarugyaki. Senapati District Students Association Amadi NPO Gimiu Chingyauna Jatkiba Kongchat Chingi Saruk Amaoina.
Karong Bridge Manakta MDS ki Senthang Makada English Singani Nepal dagi Sakiba Indoor Stadium ki Pibam Ubada Minister Francis Ngajokpana Penda Fongdoki. Lambi Sembagi Tabak Chatari Badu Quality Lena Atuba Matamda Tabak Paikatnaba Minister na Pautak Piki Tungda Senapati District Headquarter Taleba DRDA gi Holda Miamgi Oiba Mipam Pangtoki Mipam Maduga Mari Lena na Works Minister na Fongdoki Bada Kilometer Kungatare Lom Sang Balambi si BRO na Pairam Badagi PWD na Nauna Paibada Kudong Jada Bakara Tengna Kre English Singani Taranitoy ki Mars Thada Tabakusu Penda Badagi Lep Lure Madugi Matang the Guest Torki Guest Lairabasu Lambi si Yamna Maroy Balambi Ma Oibana Lupa Crore Taret Hadaduna Atuba Matamda Sem Navatabak Paikatpani Lambi si Hozik Kilometer Ohumlop Mapung Pana Sure Kilometer Manga Nongjuta Laktringi ki Mangoinana Semjin Baloibaga Mari Lainaba Official Singda Akan Bapoktak Pikre Pongdoki Aigini na claim toba mayam se mayam ma thorpa adu akoi na haira akoi karamata khangde we are not going to talk to anybody except Asian company hukato natana akoi karabu mamta wari saroi haidna mama samak se ko ne koina mama samak numini humni la ai da phaminare kana akoi ki engineer sing su strict condition khara thamme nangi tasene represent tawdo mi do cycle hello Nataga Nangan Maming Loraga Delida Lega some Suri Nana Tobudi, Adu de Koyaro Roy Havene. And the Malwena Madu quick follow Toge Hana, Haina Rakanda, Tabuk said Mana Revocation Tore, who's a resume Tore. Resume Tore say Mayamna, Uziki around say who's a Povoda Queen of 3 kilometers Kumatiko, Masia Koi who's a Povoda complete way, almost complete way, Subase. Adona Quina rainy season ki Mamandi around 5 kilometers Babuti. Minister Francis Ngajokpana Lambi Sembada Kanagumba Group Amatadaki Ayat Papanba Pibiganu Karigumba Apan Piraklabasu Organization Singna Yasnana Bokona Bill Miamgi Mateng Yaudana Mapungpana Tabak Subangamloy Haki Society in Larabsun Quekra Dialogue Bureau. If it is a higher requirement, any distance that's a lega organization that's over public organization or Sunaquena, Adu Paudin Dialogue Bureau. No dialogue bureau na request na kri no si public domain da public interest ne aduna public organization din ko ida la atopa la dress napti da NPO ga SD saga town committee ne da atopa di la village natna Infaliski SP na district asi manung dalaiba miamgi punsida santi kaibe aba thabak thoram torokpe abagi chingna balaiba dagi thasi ki tang tarani thoi dagi mathang thagi tang taramathoi gi ayuk mung taruk fawa district asina kon mafam singda CRPC ki dhara chamagani phumari chalai re haina DC RK Dinesh na cherol thaduk tuna khanglagri hukum asina maram oiduna mi manga suna punba mi sibai aba khulai puduna chatpa public meeting rally amade process na chingba thingle tangai fadaba thabak thoram amadi dharma karma gi damakta de mangjaunana ayaba logadabani hari afaba maheroi leitana chaukhotpa society ama semgatba oithokloi haina MSU gi hanagi president L Sarachandrana MSU headquarter da pangthokpa MSU gi nauna khallaba thaupuba singbu wasak lobagi thoram da phongdokre ngasi wasak lobagi thoram aduda MSU gi hanagi president TH Suresh advisor KH Ratan amadi nesogi general secretary S Prakashna athoiba mithunglen sing oina saruyaki English Singani Tarahundoi Dagi Taramangagi Oina Thau Punabagi Dabak TH Nares Amadi Secretary General L Roman Yauna Mioi Tarahundoi na wasak lauki Hanagi Secretary General KH Ratana conflict zone oiriba Manipurda Mahiroi Singh Mahi Tambak Khakna Yadabana state asigi matam matamgi issue singda saruyari amadi mioi bagi hak khongaunaba thengnana ba honabada achauba thodang yari adubu state asida mahiroi loop masing yaman kibana akanba force oiba ngamdriba si koknanaba mahiroi loop sing punsinabagi mathau tari phongdoki ex president L Sarachandrana mahiroi amaoina miyamgi yaifanaba thabak tawba haibasi araiba nate mahiroi loop singi luchingba singna nolukpaga loinana chingtam khaidana awonba khunai ama purakna honabada achauba thodang logadabani State asida jati kanglup kaya khundaba maramna akaknaba kanglup kharakhak chaukhalaga khunai asi chaukhale haiba yaroi daba maramna apikpa jati kanglup singbu chaukhat hannaba maikairomda mai onsinba chungani phongdoki bodi bumen ma hobodi am lai loishin ba yam lu bane yum pan badi lu hongal re khaina ba yam lu yem le me ba sumai to na ekoi andal lo na me ta hobodi lai bane loishin ba jo khar da ba de ba na matam bulong de khoi
थबक तौद्रिङै कोइ खन्बा ताइ सेनियर सिंसे मसिबे तानबा तोपिगनु अदुगा एमसुगी इतिहास असे मसि निथिना खंबियो सही बुदिगे पोगी बने एमसुगी लीडर दे हरगे एमसुगी साथरनगा एमसुगी इतिहास करिंदा खंद्रगदी अखोइसे अइना इसारा तमजबा लाइरि खंदबदोंना तौनि All Manipur BDF Welfare Association Matam Gachunaba Honorum Pibio Haina Khongjang Sangsin Badagi BDF personnel Khara Thabaktagi disengagement Tawikiba Madi Honorum Hengat Pio Haivada Manipur government ke Sel Tungi Pibam Pate Haina Paukum Pirak Haibasi Maram Chade Atuba Matamda Thabak Lokto Pikiba BDF personnel Sing Kaushinduna Warwisin Puraknab Honabiu Natrabadi Henakan Ba Khongjang Sangsilagani Haina Association Asina Terol Thatorkli Sagol ban kaisham thong madi pachoi kendra gi miam da chahi mada ichau anirak mayok ngalibase nambul turel gi imai pathorok padagini masi kanabagi damak government na retaining wall chanbagi thabak chathari base ningthina chanbina ba madi mari leina ba MLA singna ahenba meeting changna ba coordinating committee of national highway 37 and its important surrounding roads kauba loop amana appeal totally Poiro Khongjildagi Ranjita Konthozamda Sahitya Academy Yuba Puraskar Piragani Haina Lauthokre Manasi Thasigi Tang Kungani Toida Guwahati da Pangthokadaba Manayan Thokpagi Thoramda Khusnagani Puraskar asida sel oina lupa lising yankai amadi citation sing yauri haina Sahitya Academy gi President Nacharol Thadorkli Wangu GP gi job card holder singda makoigi phangpham thokpa khusuman pitok piyo haina All Manipur Nupi Marup Sugnu Area Committee na dabi torkli Mairoi singnasu mahitam lingai manungdagi hauraga thaudok watho kaya isinduna thamba amade liduna thambagi hainabi legadabani haina archives ki superintendent Bhaigana phongdokre waphamase Manipur State Archives Manuscript Resource Center Manuscript Conservation Center amasung Department of History Modern College na punasintuna pangthokiba nomagi oiba awareness program on record management preventive and curative conservation of archaic manuscript ki matangda phongdokibani Modern College the Pangtho Kiba Thoramaduda College Asigi Principal Dr. K. Birena preside Tauke. Mahiro Emadi Wazakayana Saruya Kiba Awareness Program Aduda Resource Person Oina Archives ki MD Abdul Kalamna Record Management Preventive and Conservation ki Matanga Sugai Nataki. College ki Principal K. Biren Amade Archives ki Bhaigana Mahiro Singnasu Ngalingay Hona Ibagi Hainabi Amade Marueva Polom Kaya Ningtina Liduna Thambagi Hainabi Legadabani Pondoki. TH Memi Debibu Lamlai Nagar Panchayat ki chairperson amadi S Sunilna vice chairperson oina khankre Sanjinbam Khulenda MDS ki makhada nauna saba community hall amangasi MLA Dr. NG.SANJOY na sangakre Thoramadu da Telo Chanagi Jila Parishad member Tiratan Su Saruyake Thoramadu da MLA Bijoy na haikibada Imphal East ki Sanjinbam Gauranagar area si mahusana pitorokpa ningthi zaraba lamdam ama oire hariba mafam asi manghandaba haibasi lamdam asigi miyamgi khutta leire mafam asi tourist center oihannaba honargani haiki Ngakra Universida Padona Ikon Kanba Aduri Wakalu Gong Naba Kinchit Asi Nemda Naba Aduga Jenaba Pom Dudagina School Leriva Mega School Asi Somdele Horaga Tapa Aga Leva Padana Tolaga Dare Kumtara Somzo Kaptara Badu Regadi Madudeda Ikona Toilambi Machali Zumaya Ikona Gedowena Same regular. Otherwise, I could so Canary, Madame Yuari, Pedaway or Gadagi, Sora Tambalagani. Lampel Police Station ki Manung Chanba, Tera Tongbram Lekage, Sai Complex Nakal Daleba, Tagel Pukrita Wudangasi, hand grenade Amalam Badagi, Lampel Police Kitty Mama Laklava Matunda, Bomadu, Mapam Adumakta, Swayangam Yaw the Napoka and Krehari. Kanglai Indigenous Martial Arts and Cultural Society Kimax ki Tarasuba Mapokumon ngasi Palace Compound Leba Society asigi office ta pangthokre Kimax ki Laikhidraba Singima from Daikai Kumnabut Kibathoram Aduda Iningthau Laisemba Sanajauba Kimax ki President Saikhom Nodia Mangang Amadi Huyalalong Manipur Thangta Cultural Association gi Director Padmasri G. Gorgishore Sarmana Saruyadana pangthokre Mapokuman Thoramaduda Thangta Instructor Refresher Course the Saruyakiba Mairo Singda Certificate Sing Yentoke, Thoramadu the Padmasri Gaurkishore Sarmana,
परंपरागी नियम सिंह कया लेरिबसी ngasi mirol na ngak na chatpiu hauziki matam asidi oja singh gi mathakta mairoi singna mathak kanana khona ba yaurok pasi laibak thibani thakshi khasi haibasina mangda thamlaga thabak tawbasina achumba oigani haiki thauram adu da ining thaulai semba sana jawbana aikoi gi yelhongai dagi leirakliba polom kaya si tapna mangsilakliba kalhodrabadi aikoi gi mirol asi tungi mirol na karam na khanki gani haibasi nainaba chungani nauriba mairoi singda puari dagi leiraklaba thangta si mamutta na khanghan batai masina thakshi khasi marebak nungsibe hengat kani hairaduna maidai meg asi nauriba mairoi singda paktak na khanghan bagumna thangta sisu mairoi singda khangalasi tamhalasi haiki Ekoi nasi kaluan yang tahu macamda ekoi ke leibak se segi mising kaya ekoi ning kha tamna hinjarak pa panjarak pa kanani sumakha pondama tu malaiba amani ekoi ke puani sini ekoi ke civilization sini ekoi ke smai to purni ekoi ke aduni han hai mo mayam se kanana madu kanana ekoi khulai waraga madu na piram madu smai sida ekoi ke thanga ekoi kaubiyalo ekoi sagol ekoi kautukbayang Kunganipal Suba Sector Assam Rifles ki makhada leba Kungatere Suba Assam Rifles na Segmaijin kuno makalekai dagi prepaki kada ama 9mm pistol ama masung kapayariba maru amaga konana fare haina IG Assam Rifles na Cherol Thadorkli Pharaba mioi adudi itomba alias Lairang Chahi Kuntra Apokparas Mani Segmaijin kuno makalekai dagi ni ma ki army number na 403 ni rank na private ni hari Pacemaker Artist Association gi nauna puthokadaba lila ising chaibi ngasi bamon lekai mange makhongda leiba Haubizam Okendra gi yumda yai fathauni thoram pangthokre thoram aduda lila iba Ranjit Ningthauja Director Yumnam Rajendra made artist ke aso saruyake Ranjit Ningthauja na ising chaibi hariba lila si aiba magi punchi khongchata changeng tawba lila ni lila si miamna pamna ba lila ma oigani thajai haike Director Rajendrana Sumang Lilagi Sinpamasida Khongdagi Hairabadi Kathokpa Khangba Kanba Madi Thaksi Khasi Leba Changi Sumang Lilagi Lamasi Tamliba Makai Loiba Naidaba Art Amani Theater Madi dramatic elements singna ekoiki pambai khudlai wadaga masi prithvi gi miyam da amadi egi iramdam namdam masida ekoi masen inna tapna onna liri khoirina leminanaba idamak actor sing kharana kathok seduna songthorakpa aduga sintham masida ithaudang oirasi haiduna miyami thorakani masigi wan thokasi tholiba lila sangstan theater group asigi mulna se yamna pajaba nungda philosophy yamna yauba wan thok makal kayamu hando oga thambaya ba magi thabak on thokpa yaba on thokpam thokba duma lila group Sangnaiba filmmaker MS Singh na lekhidabada Film Academy Manipur farm na awaba phongdokpa Cherol Thadorkli Cherol aduda filmmaker asina lekhidabada farm na mifam phamduna minute ani awaba phongdoki amadi mangna hinglinge matamda pangthoklamba thabak thoram singtharakli Ngarang numidang pung tara makhairom taba matamda more de leiba commando gi SIV Devson na luchingba kangbo mana more ward number 1 Hong Kong bazar manaktagi mioi ama 9mm pistol amaga kona na fare police tagi phangba pauda fagalaba mioi adudi Lalmal Soma Chahi Kungani thoi apukpa Lalgliana more ward number 2 dagi ni hairi mangondagi phangliba khulai asi USA na Saba Beretani Kapayariba Maru Anishu Yaure, Pagalaba Mioi, Amasu, Kulai, More Police Station Nakrehari. Indo Burma Sugnu Road Bus Owners Association na bus chain the Bagi Kongjang Changsilibasi Kudaki Handokadabane, Infal Dagi Kaksing Kuno Pauba, Winger Service Lehen Gadabane, Tasiki Tang Taratare Fawi Manunda Hiramasi Matanga, Yasnava Purakrabadi, Lambi Sida Bus Service Chain Bathingani Haina, Kaksing Kuno United Club Organization Cherol Thadokli.
Jiri College के Principal Dr. N. VIJAYA ना ngasi Jiri Bamda Birgo Art College Hainaming Thonba Art College mahangdokre College hangdokpaki thoram aduda lamdam aduki masak naiba mioi kaya sarugyaki wangang kiba singna Imphal East ki manung chanjarabasu lamdam lapna leiba Jiri Bamda Art College ama hangdokpasina layekpa madi masiga mari leinaba lam singda makha tamthaningba mahiroi kaya da achobo mateng phanglagani haiba wafam phongdoki hairi Constitution of India ge Article Chani Kuntra Humdoi, Chani Kuntra Mari Masung, Chahum Chupna Mapal Gimakada High Court na control Tauriba, Manipur Judicial Service ke member Kudimak Manipur Sarkar ge Atay employees Singumna, MJL Gimanung Dalai Bayaroi Haina, Guwahati High Court Imphal Bench na Sarkar da Directive Pikre. All Manipur Judicial Officers Association na Thakiba writ petition Amada, Guwahati High Court ke Justice T. Nandakumar na direction na si Pikibani, Makata na Judicial Officer Singe Protocol su Naunayeng Sinabakangan Handloom sector da Anoba technology siznaduna design puthokna naba apparel training and design center ATDC manga silampel da hangtokre center hangtokpagi thormada da commerce and industries minister Govindas Konthaujam ATDC ke director general Dr. Darli Koshi amade principal secretary Onnabagi Shorsu sargyaki Mioi Kuntrada training pibagi khudong chaba legadaba center sigi matangda Dr. Darli Koshina center asi North East State ki manungda Manipurna hanboi na hangdokpani center asi tharga India ki oina hangdokpa center chamaga yangkhai mathoi sure phongdoke Principal Secretary Nabakishore na anoba design puthokna bahwanarakpada machine ki mathau tai ngasi hangdokliba center asina handloom sector da anoba design kya puthokpada mateng oiragani phongdoki adagi pasting machine makhan ge leri adagi cutting machine si aikoina kati na kapada di pc am khata kapangami ko je leiba cutting machine si di amtang kapada pc sama ga yankhai chani phobu lonsana ga amta kapangam godrini Jahi tara mari rom da ngari binupi machama thasi ki tang humda ref to wikre haina pawi mi pham pangthokre Manipur Press Club da pangthokiba pawi mi phamatu da saruyaki bi nupi macha dugi mamana phongdokiba da ma ki bhara sandok pakada nomai bung pung mathaktagi boinau koba mioi amana nga sembaga yonba dukanda naurem pritam koba chahi kungamari rom suraba apokpa priyo kumar koba mioi amatatana lakhi thaudok thokpan mit adu mahak masa Guwahati da thabak amat chatkiba amade mapuroibana hospital da naduna leibagi khudong chaba lauraga machanupi bu nungthilgi pung amarom tabada pritamna namduna jet manghan bikhibani thaudok thokraba matungda machanupi huthakuna laikanaki Laikanaki baduda pritamgi imung manung suyaw ki makoina doctor da izat mangan bani haiba wapam haidokanu haina insin ke Pompat police station da wakat lubadasu wakat jail lobidre phongtoki thong thugai raga ai chan bigi izat mangan lamuni Pawi mi famatu da saruyaki be tongan banupi lukilu singbisingna thaudo se taraina lode Jena bamioi matik zabadandi pigadabani victim ori binupi macha ningthina layengadabani amade forensic science ta thaduna jena bamioi khangdok na bakhona gadabani haiba wafam phongdoki Pasda angang sina nang ibu jen mangal lebina ai nang monda leirage ai nang dan pasda ai nang lo mari ki mamana pinain sai si cuma problem ya mari mama tu khangamani mama ko ni man biya mo ni padu mama tu na kasi gari bayam untuk jana mari masan madu kan na maka sum mala sabi musam tamana ni to mai da mama tu so ko ni pendo Malpuba tata truck amaga thingzinabada luhongba chatpa mioi anigi manungda ama phibam luna sokre thaudo singa si nungthil pung mari khara henbada singjamai chinga mathakta thokibani soklaba mioi ani adugi manungda amadi nupini mamingna NG Suniti kawi lamsang ngarian balaikai dagini thaudo sing matangda singjamai police station na case ama register tawkhre hari Churachandpur district ke district sericulture complex Tuibongda sericulture awareness campaign cum training and distribution of rearing equipments ke program amangasi commerce and industries amadi sericulture ke minister Govindas Konthaujamna saruyatna pangthokre thoramadu da principal secretary Onnabakishore amadi DC Jacinta Lazarus na chingba mioi sing thoramapu ina saruyaki thoronga mari leinana saruyaki ba singda sericulture ki lamda changba polam sing yanthoki Thas
Asigi tang taramangada amzugi mihut kangbuama Manipur gi itihas ka tatna thanaba yadaba mari leinariba takhel hairaga khangnaba Tripurada Paripuri gi liklam chat thijinaba gi dama khongsalagani amzugi president Mubina luchingba timatuda state asigi paumi kunna saruyagani timadubu deputy chief minister ga khangamna lamthagani hairi hauzik sanabgi pau Ngasigi sanabagi pauda first Geno corporate football challenger ge final match ta classic hotel amadi blackberry anina sanagani hotel classic na present tawraga tapaspa amadi hero foundation na sinduna tabungkho ki tapaspa football ground da chatharakpa tournament asigi ngasi sanakiba ahanba semi final match ta classic hotel amadi MGT Motors ani sanabada normal time da goal amata chanaba ngamdabadagi match asigi winner gi damak kick for penalty mark na decide tauke maduda classic hotel na goal ahum amada MGT Motors po maiti ba pikibani classic hotel ki goal ahum adu phaujangai nikupsang amadi naubana goal amamam chanduna final changkibani ani suba semi final match ta apunba fitness center bu blackberry na tie break ta goal mari amada maiti ba pituna blackberry su final changkre match asigi normal time da team animak na goal channaba akan mamong da lambat tawduna sanake second half ta apunba fitness center na goal chanba ya attack ya tawki adu laibak thibadagi goal di amata onthok pangam khide match asigi winner gi dama kick from penalty mark na decide tawbuda blackberry na goal mari amada thoikibani blackberry ki goal mari adu loya kala dhamen amadi tes kumar na goal amamam chanki final match thasi ki tara tareta classic hotel amadi blackberry anina sanhargani tournament asik lotion banumita MLA madi rotary polo city anigi apunba team ama semduna manipur gi film star singi loop ama wariba Mannywood ki team ga exhibition match ama sanagani hari Paro Pioneers Chess Academy Imphal West na sinduna mangarak suba all Manipur Inter-School Chess Championship thasigi kundagi Uripok Polem lekai da leiba lining thau khamlang balai bungda pangtholagani championship asi class 10 fawba tamba mahiroi singi oina pangthokadabani hari Judging inat kanbalu chikal na sinduna judging gi kangjai bungda block level inter club sports meet hodokre sports meet ase hodopagi thoramda Nehru Yuba Kendra gi board of governors gi vice chairperson L Tilotama chikal gi president L Lanchen Changlai Nehru Yuba Kendra Imphal Zone gi zonal director Jackie Ruibasu Sarugyaki puna team Nepal na saruyaduna chathagadaba tournament asiki ahoba match ta CWC mamang lekai na YCGC konjing lekai goal mangasino da thoikre ani suba match ta Lisha Lilong na KYC bu goal amasino da thoikre Manipur Veteran Cricket Association na sinduna langthabal gi public ground da chathariba 2020 Veteran Cricket Tournament ki ngasi sanaki ba match ta Ri Youngstar Nagamapal na IWBCA bu wicket mari da thoikre match atu da IWCA na over kunda wicket Nepal turaga run chamga tara taru score toki madugi pakhumda Ri Youngstar Nagamapal na over tara taret ka ball ahumda wicket taruk turaga run chamga tara Nepal lautar mai pakibani match asida Ri Youngstar gi Nandana run kungamapan ga wicket ani lauduna man of the match takre hayang champ amadi nafsa anina sanagani hauzik loislakpada ngasino moyoiba inga sagi pau ICR lampel patagi phangba paugi matungina ngasi khwaidagi saba degree celsius kungani pan khwaidagi ingba degree celsius tarani thoi dasmik ani nungsitaya wesing manili chang ayukta chada maripumari nungthildana chadani phugani thoi nongjugi chang nil Hauzer Bedamaroba Pau Amona Lamdamasida Armed Forces Special Post Dek Loto Haina Chara Helibi Sarmila Police Namona Fazin Cray Draki Mayok Tamara Pabilup Singna Leptana Kongjang Changsli Amadi Geno Challenge Cup ki final da Classic Hotel Amadi Blackberry Sanargani ISTV na Pijabapau Matang Salojare Ming Tabiriba Singbo Mukana Kulumjari